Ngasi chathakhiba assembly ki business list ta Congress ke MLA na pukhatkhiba private member resolution Ngasigi agenda da Yaorakte haibagi Wahouda charangnaba thokpadagi Congress ke MLA manga house ki khana nainaba da yaukhitre Congress ke MLA manga house ki mapan thokhiba ado ngasi chathakhiba Manipur legislative assembly ki nungthil ge session hogalakpa adwai da thokhibane business list ki matung ina ngasi nungthil ge session ado finance ki charge puriba chief minister N Brena the Manipur appropriation number 1 bill 2024 Bill number 2 of 2024 amade the Manipur appropriation number 2 Bill 2024 Bill number 3 of 2024 ase consideration amasung pass tawnabagi da move tawrake haiba bill ase house na amatoine yanaraba matung yetnaba leitana pass tawre hain speaker na lauthoke bill sing ase pass tawkibaga loinana mathangi agenda oina MLA leisho kaising na National Register of Citizen NRC ki matangda private member resolution ama laukhatringai mangoinana opposition ki MLA K Ranjit na lamdam asida tangdu laitaba fibum hanjalaknaba gamari lainana Congress ki MLA Marina pukhatkhiba private member resolution ngasigi agenda da kadi kidamak hapidribano amaromda MLA leisho kaising na NRC ki matangda pukhalakpa private member resolution dik ngasigi agenda da yaure NRC ga mari lainana pukhalakliba private member resolution ase aikhoi sum mapung fana sogat pagal loinana mase pass tawba haibase aikhoi gi apambane haiba wafam speaker da thamke MLA K Ranjit ki wafam adu sogat laduna MLA K Mega Chandra na so mahaki oiba wafam house da thamlakpade speaker amasong MLA K Mega Chandra ani ki marakta ngahak awai akhum tawnakhe tungda opposition da leiba Congress ki MLA manga adu house tagi mapan thoke